ꯂꯩꯇ꯭ꯔꯕꯤꯁꯨ ꯅꯣꯛꯂꯒ ꯍꯤꯡꯁꯥꯕꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯁꯦ ꯆꯪꯉꯥꯗ ꯍꯦꯛꯇ ꯍꯥꯠꯂꯦ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯇꯧꯕ ꯇꯧꯗ꯭ꯔꯣ ꯅꯪꯕꯣ ꯈꯤꯇꯪ ꯁꯥꯎꯕꯒ ꯐꯦꯠ ꯐꯦꯠ ꯐꯥ ꯁꯨꯛꯇꯣꯛꯀ ꯁꯨꯛꯆꯤꯟꯒ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯄꯠ ꯊꯠꯂꯒ ꯌꯥꯎꯁꯤꯜꯂꯛꯏ ꯇꯧꯕꯅꯤ ꯃꯥ ꯍꯩꯅꯕꯤꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯄꯩ ꯌꯦꯡꯉꯛꯂꯒ ꯍꯪꯂꯥꯏ ꯃꯥꯟꯕꯤ ꯑꯊꯤꯕꯤ ꯅꯪ ꯌꯥꯎꯁꯤꯜꯂꯛꯀꯅꯣ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯎꯁꯤꯠꯇꯅ ꯃꯑꯣꯡ ꯑꯃꯅꯤꯅ ꯁꯤꯗꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯀꯩꯅꯣ ꯃꯑꯣꯡ ꯑꯃꯅꯤ ꯀꯥꯏꯗꯦ ꯅꯪꯅ ꯑꯩꯒꯤ ꯋꯥꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯖꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗ ꯅꯪ ꯊꯥꯡꯒꯠꯗꯅ ꯇꯥ ꯂꯩꯕꯗꯣ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯈꯣꯟ ꯋꯥꯡꯈꯠꯂꯛꯏ ꯍꯦꯔꯥ ꯑꯉꯥꯡꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯦ ꯆꯨꯝꯃꯦꯕꯨ ꯆꯨꯝꯃꯤ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯊꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯣ ꯌꯥꯝꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯅꯦꯀꯣ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯁꯥꯎꯅ ꯃꯆꯤꯟ ꯊꯤꯔꯒ ꯆꯩꯔꯛꯏ ꯍꯩ ꯕꯦꯁꯥ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯤꯒꯤ ꯋꯥꯔꯤꯗ ꯆꯒꯠ ꯌꯥꯎꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯈꯥꯗ ꯂꯩꯕ ꯃꯤꯔꯣ ꯅꯪꯅ ꯉꯥꯡꯅꯤꯡ ꯉꯥꯡꯕ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕꯣ ꯑꯅꯤꯗꯨꯅ ꯁꯪꯒꯠꯅꯔꯛꯄꯗ ꯃꯔꯛꯇ ꯂꯩꯔꯝꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯤꯍꯨꯜꯒ ꯑꯀꯥꯀꯨꯝ ꯇꯧꯔꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯃꯤ ꯅꯣꯏꯕꯣ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒ ꯌꯥꯄꯣꯠꯇꯦ ꯍꯦꯛꯇ ꯆꯤꯡꯅꯔꯛꯇꯣꯏꯒꯤ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯅꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯁꯦ ꯀꯩꯅꯦꯅ ꯈꯟꯈꯤꯗꯣꯏꯅꯣ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯂꯒ ꯆꯦꯍꯜꯂꯛꯏ ꯌꯥꯎꯁꯤꯜꯂꯛꯀꯅꯣ ꯅꯪꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡ ꯇꯧ ꯉꯝꯕꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯄꯦꯟꯅ ꯑꯝꯇ ꯈꯠꯅꯒꯦ ꯉꯁꯤꯗꯤ ꯁꯤ ꯍꯥꯏꯔꯒ ꯈꯣꯡꯐꯝ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯏ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯁꯥꯊꯤꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯨꯠꯅ ꯈꯥꯝꯂꯒ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯑꯝꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯀꯅꯣ ꯑꯩꯒ ꯅꯪꯒ ꯌꯦꯡꯅꯕꯗꯅꯦ ꯅꯪ ꯁꯥꯊꯤꯅ ꯅꯣꯞꯄꯤꯀꯣ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯁꯥꯒꯠꯀꯅꯣ ꯅꯀꯣꯛꯇ ꯍꯧꯔꯤꯕ ꯆꯨꯖꯥꯛ ꯑꯈꯨꯏꯕ ꯃꯥꯟꯕ ꯃꯁꯝ ꯑꯉꯧꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯕꯗ ꯑꯃꯠꯇ ꯍꯧꯖꯔꯣꯏ ꯅꯁꯥꯒꯤ ꯕꯣꯌꯣꯁ ꯑꯗꯨꯒ ꯆꯥꯅꯕ ꯋꯥ ꯈꯔ ꯉꯥꯡꯉꯨ ሊመንደና ꯍꯌꯤꯡꯈꯣꯏ ꯐꯥꯎ ꯅꯇꯨꯡꯗꯒꯤ ꯊꯩꯔꯒ ꯆꯦꯜꯂꯕ ꯀꯅꯥꯗꯨꯗ ꯑꯩꯒ ꯈꯠꯅꯕ ꯀꯥꯏꯅ ꯌꯥꯝ ꯊꯤꯅ ꯂꯦꯝꯗꯦꯀꯣ ꯑꯁ꯭ꯋꯥꯏ ꯆꯠꯊꯣꯛꯑꯣ ꯑꯝꯇ ꯑꯩ ꯑꯔꯦꯝꯕꯗ ꯈꯨꯠ ꯁꯥ ꯌꯥꯎꯅꯤꯡꯗꯦ ꯁꯤꯗ ꯂꯩꯔꯤ ꯅꯨꯄꯥꯁꯦ ꯏꯋꯥ ꯑꯣꯏꯗꯧꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯆꯧ ꯑꯔꯦꯝ ꯌꯥꯝ ꯈꯪꯉꯦ ꯐꯦꯠꯀ ꯍꯥꯏꯗꯣꯛꯂꯒ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯄ꯭ꯔꯣ ꯍꯦꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯃꯤ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯑꯉꯥꯡ ꯇꯧꯉꯝꯕꯤ ꯆꯤꯡꯒꯟꯕꯤ ꯅꯪ ꯃꯇꯣꯏꯅꯔꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕ ꯕꯨꯠꯂꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯅꯩꯕꯗ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤꯕꯅꯤ ꯍꯧꯖꯤꯛꯇꯕꯨ ꯈꯤꯇꯪ ꯂꯤꯁꯤꯜꯂꯛꯄꯒꯤ ꯁꯛꯁꯦ ꯑꯣꯜꯂꯛꯄꯩ ꯋꯥꯅꯤ ꯅꯣꯏꯅ ꯇꯧꯔꯤꯗꯨꯗꯤꯅꯦ ꯀꯆꯥ ꯊꯤꯖꯥꯅꯤꯀꯣ ꯑꯩꯉꯣꯟꯗꯒꯤꯗꯤꯅꯦ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ ꯁꯥꯂꯥ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯐꯛ ꯅꯣꯛꯁꯤꯜꯂꯛꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯔꯦꯝꯅꯔꯛꯏ ꯍꯥꯏꯌꯣ ꯌꯥꯝ ꯅꯩꯕꯗꯨꯅꯔꯣ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯀꯣꯛꯊꯣꯡ ꯑꯃ ꯍꯜꯂꯁꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕꯩ ꯇꯦꯛ ꯂꯥꯎꯕꯤ ꯐꯖꯕꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯒ ꯅꯨꯄꯥ ꯅꯍꯥꯒꯤ ꯃꯅꯝ ꯁꯨꯠ ꯅꯝꯃꯒ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯔ ꯐꯪꯖꯕꯗ ꯍꯔꯥꯎꯕꯗ ꯐꯤꯗ꯭ꯔꯤꯡ ꯕꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤꯗꯣ ꯏꯕꯨ ꯏꯀꯥꯏꯖꯗꯦꯅꯦ ꯔꯤꯔꯤ ꯈꯨꯜꯂꯤꯗꯨꯒ ꯁꯤꯠꯁꯨ ꯁꯤꯠꯂꯣꯏꯔꯣꯏꯗꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯅꯔ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯟꯁ ꯌꯥꯝ ꯃꯥꯡꯈ꯭ꯔꯖꯥꯠꯅꯤ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯐꯪꯁꯨ ꯐꯪꯉꯣꯏꯗꯕꯗ ꯌꯥꯝ ꯅꯩꯕꯒꯁꯨ ꯁꯥꯔꯤ ꯍꯣ ꯏꯕꯦꯝꯃ ꯑꯣꯏꯔꯔꯣꯏꯌꯦ ꯐꯅꯌꯥꯝ ꯅꯩꯕ ꯁꯥꯔꯁꯨ ꯅꯌꯥ ꯌꯥꯃꯥꯡ ꯌꯥꯎꯗ꯭ꯔꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯈꯨꯝꯃꯨ ꯊꯣꯛꯄꯤ ꯅꯪꯕꯣ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯗꯨ ꯀꯣꯛꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯦꯛꯇꯤꯡꯒꯤ ꯍꯦꯟꯖꯤꯜꯂꯒ ꯋꯥꯟꯇ ꯈꯩꯅꯣꯛꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅ ꯈꯣꯏꯗꯧ ꯊꯤꯠꯂꯕ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯤ ꯏꯕ꯭ꯔꯤ ꯀꯥꯈꯩ ꯃꯈ꯭ꯌꯥꯠ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯃꯁꯝꯗꯣ ꯐꯣꯏꯔꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯔꯝꯗꯦ ꯀꯥꯡꯊꯣꯜꯒꯤ ꯆꯩꯈꯣꯛꯇꯨꯗ ꯇꯣꯡꯉ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯇꯥꯊꯣꯛꯈ꯭ꯔꯕꯗꯤ ꯈꯜꯂꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯗꯕꯤꯗ ꯃꯈꯣꯏ ꯃꯁꯦꯟ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯁ꯭ꯔꯨ ꯅꯩꯔꯒ ꯈꯠꯅꯕꯅꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯑꯔꯤꯌꯥ ꯑꯩꯉꯣꯟꯗꯕꯨ ꯈꯨꯝꯃꯨ ꯊꯣꯛꯄꯤ ꯀꯥꯏꯅ ꯐꯖꯔꯤꯍꯦ ꯅꯪꯗꯤ ꯅꯁꯛꯅꯦꯅ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯗ ꯃꯦꯀꯞ ꯇꯧꯁꯤꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯄꯥꯜꯂꯤꯕ ꯅꯃꯤꯠꯇꯨꯒꯤ ꯃꯑꯣꯡꯃꯛꯅꯦ ꯀꯤꯕꯨ ꯀꯤꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨꯗꯒꯤ ꯍꯦꯟꯅ ꯇꯣꯡꯉꯤ ꯆꯣꯡꯊꯣꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤꯅꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤꯗꯨꯝ ꯀꯥꯡꯉꯦꯅꯦ ꯏꯕꯦꯝꯃ ꯐꯖꯔꯦꯅ ꯃꯨꯛꯏꯕ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ ꯈꯨꯅꯣꯛ ꯆꯥꯠꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯨꯗ꯭ꯔꯤꯕ ꯄꯥꯝꯕꯤꯔꯅꯤ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯡꯁꯤꯅ
เซให้บีเกตาโซเฮาจะการนุป้าสิงสินะป้ามิเซลิตักเต้าจะระสูไอ้คุยกุมบิเซมันนิงตะกี้ยิงบัดสุพิการก็ตารับเต้าบีมามางลมตะกี้ยิงอะสูสำลางนักนักอามันตะคัสเอกท่าได้ระกะมิจีกับสำลางมารุมตะกี้พลับยิงอะกะมาคุยทำไมสุมัดปังกัมบีสุการเนี่ยตัวนี้ขังอะโบบุตรกกโซบิดีงั้นใส่แค่ว่างางดนะอามาดมุกยิงมายาการอะไรรำมันนี่อดูว่าหุ่นกี้ว่าให้ดูมาดีขังนกนิ่งหรือมาเลยทิ้งบังกัมดนะนกทอร์บุตรไอจะบีสาวนกไปนี่ยังกละกะตานิ่งเด็ดนังมาสุกัยถุเอ็นนกซะใช่เนาะไม่มีสังเลยามนะฮิกัดลิบันนายาโดสัลุเราเจมังวันดาอโมอันสิลักปะดูดดีนกลำบบุตรกกเจ้าบิสุจับเล็บปะกะมานาบตันมกิตุมิเล็กเรบุตรซ้ำซางมีนาเจเฮเลยไกวังอันสังอังนะฮะมีนกนิ่งนันนกซาบดูไกดาวระเกนังวันเดียมสิกปรอไอ้งวันดาดีปันไหนให้อดูกะนังตัวอีแม่มสินะไกอังอังมีงั้มบกิทับกต่อเต้านูเนี่ยน่าซ้ำดอกไอ้น่ะหัวจิขุดดังเกล็ดแล้วก็หายดริงงิงนังวางางมาทุนเดลียพาวโรนัดจะดีอีบ้านนี้เนี่ยงั้นสิสอยใจเนี่ยนี่มาพัมสิดะบุตรเลยจะบินะฮะกะดีบ่กะดีให้บนน้องหัวจิกิโดอัมตะก็ให้เราอุนี่น่าสิยาดับรักให้โนมาไม่เอกสิ่งตาหูดรีอัมตะก็ซ้ำกี่มาตั้งดูที่นอุสุตตะบกิโมองดามานากงก็ทั้งสิละก็ปุ่งให้รักปนิบุตรกกซาวบิดีอันนี้ดูกิมาตัวอุรกะพากีตะกี้ซอยนั่นขันรักปตาเรขันละกะเทมจินนบอดนเรย์อดูบุญนังหูดรีซ้ำซางมีนาตาบกแล้วก็คุมขีโหเนี่ยนักโกกตัวนั้นซ้ำอามานีตารักเขาเจริโดลูกกมาใครพ่อยแกให้บะอดุตตนารอจุงกับบันเนนังดีอ่างมาติกนัตนายามโตงามโดรีการัมบดุนยาดกิลากบบุตโนนังบ่น่าเช่นบานดูดคุปปากอจบสินะทัศน์แล้วขังกันดับนี่ว่าให้ดูตาบดกีบุตรเลยจะบิสุปิงลอกเรมามิดมานาจับยุงแล้วก็คุดใส่เอาว่าปั๊มลำจะบิสุมากหานี่ก็จงสิเลยกะดีอันนี้ดูนะเอาไว้ตากิขัดนรักปดุดาบุตรกกเจ้าบิสุตารังไม่จัดตุนะตัวมีน้อยบ่ขัดนโนมีอัมตาข้างทนมาทักษิณกิสวยดนตารักปตาเรพามุงแต่พามลิบอันนี้สินะข้างขี้อุกิบะทุกแล้วก็ไอ้คุยบุหลักนรักหัดแกให้นี่ตัวเสียมตาท่าดกหนูลามนรักไฟนารีบอันนี้ดูกิมาคุดสิงโดท่าดกนะบ่อันนี้อดูบ่มากมาต้มแต่นักคำดกไปยาดเรบุตรซ้ำซางบิสุจิมบาจิกแล้วก็งงดุนให้เรตานินดาจะสนุมาสิกางางเสเป็ดตัวเสียมุสุลอยดอรีไอ้เนี่ยเขาหนูหายไปเสียยามยาลอยดอรีสินาโตรนั่งนับปามิสิฮะสีหายแล้วก็ยังเล่นสางบ่ซ้ำซางมีนาบุตรเลยจะไปกีตาร์เขาจะรีบมาสัมมารีมังอาดูตาไปแล้วก็ลามดุนพูดเลยบุตรเลยจะไปซ้ำซางบีกีมาไม่ดูดาว่างางนักกินนักทิ้งจิลิไอ้บ่งางเป็ดตัวไก่น่ะอดูดีคำระนังสัวงากตั้งดูดาเห็นจินนับยาดับอันนี้ดูคำบยาดักให้เอกตับพูดนั่นเลยคาราปิกจะว่าบุตรกกสาวบีดีปากขัดไปได้ลอยเครบุตรเลยจะไปน่ะอมุงซ้ำซางบีกีมาซ้ำดูขุดางเกล็ดก็ให้เดลิซ้ำซางบิสุเลยจะไปกีมาไม่มามิดขังตะเคปุตรุปุตทัศเลยอามันน่ะมาลากทุ่นบังงำดริงเงบุตรกกซอบิสุติงักไม้งักนั่นน่ะปากขัดน่ะมามิดลากทุเลยยิงลิงเงขังเอาดิจิงไก่ไว้น่ะพัมลิบะพัมมุงดูกีพมางมักตะดาตุบเล่านันตาสินเครบุตรกกซอบิกะซ้ำซางบิกะปากขัดน่ะอันนี้มักไปมาจิงไก่กับสนากสูงักนักขังยิงเลยบุตรเลยจะไปน่ะไปมาทีเอสจิงแค่งักนะมันไม่เล่าทั่วกะใครนึกตัวอะไรสินะบุตรเลยจะบิสุขังเปรกขังนี้มาซ้ำมาไหนพามาดูนะอีกไก่จิงแค่อยู่ได้ยังงักละกะว่ามาคาถอยดอกปตารักตบีดามาซาดูหานักขจิกเลี้ยงละกะใจน่าโคดูสุกัดละกะขังอามีจิงแค่นี่เล่าขัดละกะโดยน้อยไปไหนไอ้หนึ่งสายเดียวจะลอยละกะเขาจะพกจะน้ำใจสินะไก่เกบุตรเลยจะบีปีรีกีรับตองนักคุมอีอัมตังไงขอดะว่าหางสิละกันนิงงยัยบกินนาปะเนี่ยสีเรเลี้ยงมาภาษาอังกฤษเรอายุจิงแค่นี้เห็นดมใจสิเลยยามขัดละดีอดุงอังตันกัดละตุ่มปีเลยนายาโดยามฮิกเลยนุบาลุมมาโดยรำกันนี่เนี่ยอดุสุยต่อยบานี่สายดินุยตัวริโดกับอินุหายบันนี่ดาไอ้คุยวาริสันน่ะมาสิลุมมาก็มุกได้หรอบุตรเลยจะวิสุคุมพงขังเรอดูบุมีน่าเห็นสินบดียาดาบบุตรนี่จิงแค่เดบไพเซยังสิละกะสุกโตเครสุนนะจิงแค่น่ะยาริเบมาน่าสักขุดทีดูก็สุกโตสุนก็ตัวบิรันสวายเดคราน่าสินเดียร์พุกหัวก็ได้สักครู่สักบุตรเลยตระบินะเฮียร่า
ꯑꯗꯨꯃꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯅ ꯅꯥꯔꯤꯁꯤ ꯐꯥꯒꯤꯔꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯁꯛꯆꯨꯒꯗꯤ ꯄꯪꯄꯟ ꯄꯟꯕꯤꯔꯛꯀꯅꯣ ꯈꯣꯏꯗꯧꯅꯒ ꯈꯔ ꯁꯥꯎꯅꯤꯡꯕꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯐꯦꯠ ꯐꯥ ꯂꯥꯎꯔ ꯈꯨꯝꯃꯛꯄꯅꯤ ꯆꯤꯡꯈꯩꯅ ꯀꯔꯤ ꯑꯩꯁꯦ ꯅꯪꯒꯤ ꯀꯩ ꯑꯣꯏꯗꯅ ꯇꯥꯏꯅꯗꯣꯏꯕ ꯆꯠꯂꯣ ꯅꯁꯛꯇꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯣꯅꯤꯡꯉꯛꯇꯣꯔꯦ ꯄꯛꯇꯕꯅ ꯍꯤꯡ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯕꯨꯠ ꯂꯩꯇ꯭ꯔꯕꯒꯤ ꯃꯐꯝꯗꯗꯤ ꯆꯤꯡꯈꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯤꯛꯈ꯭ꯔꯦ ꯅꯥꯔꯝꯕꯒ ꯄꯨꯡꯆꯥꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯤꯡꯈꯩꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ ꯑꯣ ꯑꯩꯁꯦ ꯌꯥꯝ ꯊꯤꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯌꯦꯡꯉꯛꯑꯣ ꯄ꯭ꯔꯞ ꯌꯦꯡꯉꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯑꯒ ꯑꯩꯅ ꯆꯥꯒꯗꯕꯅꯤ ꯈꯪꯉꯣ ꯅꯪ ꯆꯤꯡꯈꯩꯁꯨ ꯋꯥꯍꯩꯗꯨꯗ ꯉꯥꯏꯍꯥꯛ ꯃꯌꯥ ꯀꯥꯔꯒ ꯂꯩ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯁꯅꯥ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉ ꯂꯩꯔꯝꯃꯤ ꯃꯕꯣꯛꯅꯤꯡꯗ ꯈꯪꯂꯦ ꯉꯁꯥꯏꯗꯒꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯌꯥꯝꯗꯣ ꯕꯥꯞ ꯑꯣꯏꯗꯕ ꯆꯤꯡꯈꯩꯗꯤ ꯒ꯭ꯌꯥꯟ ꯉꯥꯎꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯅꯥꯅ ꯊꯧꯅ ꯍꯥꯞꯄ ꯑꯣꯏꯅ ꯃꯤꯠꯆꯤ ꯊꯛ ꯈꯠꯆꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯃꯤ ꯃꯥꯁꯨ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯧꯁꯤꯡ ꯂꯩꯕ ꯆꯤꯡꯈꯩꯅꯤ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯈ꯭ꯔꯦ ꯃꯛꯂꯝꯕ ꯃꯥꯏꯊꯣꯡꯒꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯒ ꯃꯀꯣꯛꯇ ꯕꯜꯕ ꯉꯥꯜꯂꯛꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯃꯌꯥꯝꯗ ꯐ꯭ꯂꯠ ꯌꯥꯝ ꯇꯧꯕꯒꯤ ꯑꯦꯛꯇꯤꯡꯗꯣ ꯇꯧꯁꯤꯜꯂꯛꯏ ꯄꯤꯁꯨꯝ ꯅꯥꯝ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯀꯥꯛꯇꯛ ꯇꯧꯕ ꯋꯥꯉꯥꯡꯗ ꯅꯣꯛꯐꯦꯠ ꯗꯤꯜ ꯂꯦꯟꯁꯤꯜꯂꯛꯏ ꯁꯤꯌꯥ ꯅꯁꯛꯇꯨꯒ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯉꯤꯅ ꯅꯪꯗꯤ ꯊꯤꯕꯨ ꯊꯤ ꯍꯥꯏꯕꯤꯕꯅꯤ ꯐꯖꯔꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯊꯤ ꯍꯥꯏꯔꯝꯃꯣꯏ ꯀꯩꯅꯣ ꯑꯗꯨꯅ ꯅꯁꯛ ꯑꯊꯤꯕꯗꯣ ꯈꯔ ꯐꯖꯍꯜꯂꯣ ꯑꯗꯨꯀꯥꯟꯗ ꯁꯥꯎꯁꯤꯟꯅꯕꯤ ꯔꯣꯃꯥꯟꯁꯀꯗꯣ ꯇꯧꯊꯠꯅꯁꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ ꯅꯁꯛꯇꯣ ꯊꯤꯃꯜꯂꯦ ꯕꯤꯠ ꯂꯩꯇꯦꯕ ꯀꯦꯕ ꯈꯔ ꯍꯩꯌꯨ ꯅꯨꯄꯤꯅ ꯀꯦꯕ ꯍꯩꯇ꯭ꯔꯗꯤ ꯅꯨꯄꯥꯅ ꯀꯃꯥꯏ ꯄꯥꯝꯕꯤꯗꯣꯏꯅꯣ ꯚꯨꯠꯅꯦꯅ ꯑꯁꯤꯐꯥꯎ ꯈꯪꯗꯦꯅꯦ ꯄꯥꯝꯃꯤ ꯅꯨꯄꯥ ꯈꯨꯄꯥꯝꯗꯨꯒ ꯌꯥꯗ꯭ꯔꯦ ꯅꯪ ꯂꯦꯛꯇꯅ ꯇꯣꯛꯍꯧꯔꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯅꯣꯛꯃꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯗ ꯏꯔꯥꯡ ꯇꯦꯟ ꯀꯥꯞꯁꯤꯜꯂꯤ ꯑꯃꯗꯨꯗꯤ ꯊꯃꯣꯏꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯀꯗꯧꯔꯦ ꯍꯔꯥꯎꯕꯒꯤ ꯖꯥꯠꯇ ꯉꯥꯛꯇꯪ ꯐꯤꯗꯤꯡ ꯆꯣꯡꯉꯒ ꯆꯤꯡꯈꯩꯗ ꯐꯠ ꯀꯣꯟꯁꯤꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯈꯣꯡꯀꯥꯞ ꯂꯥꯟꯁꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯣ ꯁꯠ ꯄꯥꯏꯁꯤꯜꯂꯛꯂꯒ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯗ ꯄꯄꯤ ꯊꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯂꯞ ꯏꯃꯣꯖꯤꯅ ꯃꯤꯠꯃꯥꯡꯗ ꯆꯔꯣꯡ ꯄꯥꯏꯊꯣꯛꯂ ꯂꯩꯔꯝꯕ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯉꯥꯛꯇꯪ ꯍꯣꯛꯀ ꯄꯨꯡꯁꯥꯏ ꯁꯥꯏꯈꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯁꯝꯁꯥꯡꯕꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯆꯣꯡꯁꯤꯜꯂꯛꯏ ꯈꯨꯗꯛꯇꯨꯗ ꯔꯥꯁꯤꯅ ꯊꯣꯡꯖꯤꯜꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯗꯤ ꯕꯨꯠꯁꯤꯡꯗꯨ ꯎꯕ ꯅꯠꯇꯦ ꯔꯥꯁꯤꯅ ꯆꯦꯁꯦ ꯏꯁꯤꯡ ꯄꯨꯔꯛꯑꯦ ꯕꯦꯝꯃꯅ ꯁꯣꯏꯕꯗꯒꯤ ꯑꯍꯥꯟꯕ ꯁꯧꯍꯟꯕ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯅꯧꯅ ꯁꯧꯍꯜꯂꯛꯄꯅꯤ ꯄꯨꯡꯁꯤꯁꯨ ꯐꯅꯌꯥꯝ ꯊꯦꯡꯉ ꯂꯩꯔꯝꯃꯦꯅꯦꯍꯦ ꯏꯆꯥꯁꯤꯡꯈꯩꯁꯨ ꯉꯁꯤꯗꯤ ꯍꯜꯍꯟꯈ꯭ꯔꯅꯨꯀꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯣ ꯑꯗꯣ ꯅꯪꯒꯤ ꯍꯤꯒꯥꯏꯁꯤ ꯏꯃꯥ ꯌꯩꯕꯤꯔꯝꯃꯨ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯤꯡꯈꯩꯅ ꯏꯛꯑꯥ ꯇꯧꯔꯒ ꯇꯥꯕꯣꯛꯂꯛꯏ ꯌꯥꯅꯤ ꯏꯃꯥ ꯁꯅꯥꯒꯤꯗꯤ ꯑꯩ ꯌꯩꯒꯦ ꯍꯤꯒꯥꯏꯗꯣ ꯁꯅꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯍꯣꯏ ꯏꯃꯥ ꯆꯤꯡꯈꯩꯗ ꯑꯗꯨꯝ ꯌꯩꯍꯜꯂꯒꯦ ꯏꯃꯥ ꯍꯣꯏ ꯇꯨꯝꯅꯕ ꯇꯧꯕꯤꯔꯨꯔꯣ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯕꯦꯝꯃ ꯏꯕꯥꯅꯤꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯐꯖꯅ ꯇꯧꯍꯧꯔꯣ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯣꯏꯅ ꯇꯨꯃꯤꯟꯅꯔꯨꯔꯒꯦ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯍꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥꯅ ꯁꯥꯎꯅ ꯕꯨꯠ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂ ꯆꯩꯔꯛꯏ ꯐꯔꯛꯅꯤꯍꯦ ꯅꯣꯏꯁꯨ ꯄꯨꯔꯥ ꯕꯦꯔꯥ ꯇꯥꯏ ꯈꯔ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯉꯨ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯏꯃꯥ ꯍꯣꯏꯅ ꯆꯤꯡꯅꯔꯝꯃꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯑꯝꯇ ꯁ꯭ꯋꯥꯏꯗꯒ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ ꯌꯧꯔꯒ ꯐꯨꯅꯒꯦꯔꯥ ꯆꯩꯅꯒꯦꯔꯥ ꯍꯥꯠꯅꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯀꯨꯁꯤ ꯇꯧꯔꯣ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯥꯎꯈꯠꯂ ꯆꯩꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯊꯛꯇ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯎꯅꯕ ꯌꯥꯗꯕ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯁꯨꯛꯇꯣꯛꯅꯔꯒ ꯄꯩꯔꯒ ꯂꯩꯅꯔꯤ ꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯀꯩꯗꯧꯔꯤꯒꯦ ꯅꯕꯥꯅꯤ ꯃꯇꯝꯁꯤ ꯊꯦꯡꯉꯕꯅꯤ ꯄꯥꯈꯪ ꯀꯥꯗ ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯟꯕ ꯙꯥꯔꯅꯅꯥ ꯅꯣꯏꯁꯦ ꯀꯤꯕꯨ ꯀꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯥꯖꯕ ꯌꯥꯝ ꯍꯥꯠꯂꯦ ꯆꯠꯂꯣ ꯏꯃꯨꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯉꯥꯏꯍꯥꯛꯀꯤ ꯁꯛꯂꯣꯟ ꯄꯨꯕ ꯅꯨꯄꯥꯁꯤ ꯈꯨꯗꯛꯁꯤꯗꯅ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟ ꯑꯃꯨꯛ ꯂꯧꯈ꯭ꯔꯦ ꯄꯤꯁꯨꯝ ꯑꯅꯤ ꯁꯦꯝꯖꯤꯟꯅꯔꯒ ꯍꯥꯏꯒꯠꯇꯅ ꯆꯩꯔꯛꯂꯤꯕꯅꯤ ꯔꯥꯁꯤꯅ ꯊꯪꯅꯕ ꯀꯥꯔꯣꯝꯗꯒꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯑꯍꯤꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯁꯪꯒꯠꯅꯔꯤꯗꯨꯕꯣ ꯏꯃꯥ ꯆꯪꯂꯛꯈꯣ ꯍꯥꯏꯕ꯭ꯔꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯁꯝꯖꯤꯜꯂ ꯈꯨꯝꯈꯤ ꯌꯥꯔꯅꯤ ꯏꯃꯥ ꯇꯤꯟ ꯑꯃꯗ ꯈꯪꯕꯒꯤꯅꯦ ꯀꯩꯁꯨ ꯇꯧꯅꯗꯤꯌꯦ ꯍꯣꯏ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ ꯄꯨꯡꯁꯦ ꯊꯦꯡꯂꯕꯅꯤ ꯆꯤꯡꯈꯩ ꯑꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯗꯣꯛꯄ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯕꯨꯠꯁꯤꯡꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯆꯤꯡꯈꯩ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯔꯥꯁꯤꯅ ꯊꯝꯂꯝꯂꯤꯕ ꯏꯁꯤꯡ ꯑꯁꯥꯕ ꯌꯥꯎꯕ ꯕꯥꯇꯤꯜꯗꯨꯗ ꯃꯉꯛꯅ ꯈꯖꯤꯛ ꯊꯥꯡꯒꯠꯂ ꯌꯦꯡꯉꯤ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥꯅ ꯁꯥꯎꯔꯪ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯪꯕꯁꯨ ꯌꯦꯡꯉꯨꯔꯅꯨ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯤꯒꯥꯏ ꯌꯦꯅꯔꯒ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯣ
ai ngamroi chaina ko khangga tumjaragi macha da mathong maram khangdana phuba yam pam bai pani na ai ne exek sek tana chatpado yenghan gi khangni ma as yare nang maso an ga mana ro no ba ngak saw bu gi aduk tawjari ni khando yam na do eraga na hauzik adum ye heurase ai su fana khandok bagini ngasai phuba do khut amu han gi dri do adubu chaina sidi itom ta khangau bani na pukning se khwarang goi sauna bai wani maram du su cha de heba tonga mi nu bisi gi damakta aingona mathong khangdana khut tharabani nongmadi kanana lali kanana chumi do soidana khang kini makhoi su hoiba yare yam khanjilura nomi thengsu thenge nang ta sing yam naraga ne ai nanagan gi saruk si hana thombiragi sanado pendana hai yare mata nang suwaram mani tumna ba dorsi thamoi da chakliba mai chaksi du gi hena waba among leitri asuk sang matam se mai chalaba thamoi sigi chaina ko khangduna lakpa ngamaga asokpa khara sigi damakti aina kai khang mangam loi khangkini aina hek ngami makai kana su haidoktana thamkini lona mahaki nungsiba na ngawra wa wakhal thamoi ase mai thongdan okshinaraga itomta wana phajanjaraga lakpani adubu ngasidi wakhal se sathina soi thawai su am nungai ti aina thangjiluriba khongthang sibu kadom na okhalakpa mikupta siningba phawale kaigi aduk yang wakhal sontharino nupa mana ba tawnu sana nangi mai thongna tariba ningamdagi mami do ai su khangi adubu chapchaba matam ma iswar mahakna su aikhoida soidana pibirakhani adu ngai se firep tu da hongdana khongpham chikna lepo mitluwani ira thangla isana leptuna sulakli lepsu lepkini aini hek hingli makai manatana punshi sida kanam ta wuhanna yengloi nusiba sungamloi aigi pukning wakhal khangna inak ta gelak thokna bo hotna driba mahakse ai bu tasena nusibani haigadoribra natraga ifamdagi kari khudong chaba lawba laklibano wahang ado chingkhai gi mafam dasu pakhong oina challare aduna ma wa makha ta ba pamdre pungsu baro tasalakpagi tek chani ba gari gi katana pung baro gi mapada leikibada ingit pire michik mira kho ta jaba matamda makhoi ani khak tarak sanari ba wari dusu thangnaba ka da tumliba kisor hoina takhraga lanjao amuk thokpa tare khanbadagi wari du samjila e chingkhaina harese tumam dai se de hena wa wakhal khallaga ne mangdungai tanamani adugi sharuk ahigi mut nungai base lauraga nasai gi but kok chawbi samsang bi leidrabi makhoi myam da tawki ma myam do ningsinglaga mut sunga tum aduna khwai vesni pakhang wei kan sida khara lang phang to hodana karam kana tawduino ai di hekta hing de but oigera lai oigera samsang bi party di len na tharoi nasai dagi ingit irang acting kap na wa hokredana makha chatharaga ai hing tin len khaira dam nei di sana su sakpam khangan anjili magi mahusa gi minok to nogle ibo phagi dei nupi phangdadana butto oina dil len doraba khalubadane nongdum nungai bide aina pangai habi bai wani nasak su pangthi thiba nate laisabi masak phasaba mayam lerise khara yeng khodana hayang wai buttu da serious tasan khidana thawai mangani ko hoi bungo kaisu taroi yam hai singnani nei doise makhoi ani changdana ngasai ngonda tap tai nei ramedana adugi khulang laman singge dawbani ai bu yam phangjadaba chakcha dawna daibong miwe busu nataba mau maril ta daba but singdu da chop kadro ki bu ki ne masak tu yeng silubada ugi dum tawi amta pala kanu daw yar tumam dai sida mangdaga uradi maglak na sidong wale bisnu hang sana su nok mi yare he aduk tina su hai biruno makhoi na ne khoi gi mateng pang doise khara su minung si pokpiu ga dorge phare tum si thing ha kam jan bada mit ka pangam re chingkai su hoi haiduna phaijap sin khala tumna ba sem sarami sana samuki na hakam awa chalaga ko kamon ga taina baga mamit adum uithakre